Security Force के कांगबुना कांगपोक्पी डिस्ट्रिक्ट के कैथल मांडी पुलिस स्टेशन के मनोंग चनलैबा वाइनेम अमदे आइगिजांग के चिंगसांगदगी ngarang yamlaba खुसुखुलाई क्या फगत पंगमफ्रे हाइरी अमदे Security Force Forest Department अमदे Executive Magistrate यावना अपुनबा कांगबु अमना ngarang Churachandpur District के संगाई कोट पुलिस स्टेशन न कोनबा डंपी एरिया द थारंबा पोपी पाम्बी से यांथतुना मांगनफ्रे हाइरी खुरुमजरी ISCOM न्यूज में ताबिर पुनमकपु खेरदारी बमताराम ओक्चरे हौजिक पाउ संदोक न पिजरी Security Force na कांगपोक्पी डिस्ट्रिक्ट के कैथल मानबी पुलिस स्टेशन के मनुंग चन्न लैबा वाइनेम अमदे आइगे जांगे चिंगसांग परेंगदगे यामलबा खुलाई क्या फागत पंगमख्रे हाइरी पुलिस टोगी फंगबा पाउ अमगी मतुंग इन्ना फागलबा खुलाई सिंग अदुदे बोल एक्शन राइफल मंगा ahangba magazine amaga loinana pistol ama ahangba magazine amaga loinana .22 mm pistol ama 12 bore cartridge turret .22 mm ge maru ani pampi ama amade pampi round amani haire Security Force के combined team amana Churachandpur district के संगाईकोट पुलिस स्टेशन की मनुंग चन लैबा डंपी एरिया द थारंबा पोपी पाम्बी सिंह यांथतुना मांगनख्रे हाइरी पुलिस तगी फंगबा पाउ अमगी मतुंग इन्ना फॉरेस्ट डिपार्टमेंट NAV अमदे एजुकेटिव मैजिस्ट्रेट यावना हाइरिबा मफम अदुदा चौराकना लम एकर
कुन्निथोई मुक्ता थारंबा पोपी पांबी सिंह यानथतुना मांगनखिबा निहाइरे मफम अदुदा सारंबा लौतांग संग अहुम मई थादुना मांगनखि हाइरे स्टेट असigi तोंगान बा मफमदगे आइना यादब मोंगदा थबक तौरिबा म्योइसिंग फावतपगी ड्राइव मखा ताना लेप्तना चथरे मणिपुर पुलिस कंट्रोल रूम ना थादोरकपा वारोल अमगी मतुंग इन्ना ड्राइव असigi मनुंग चन्ना सेक्रेटरी फोर्स ना ngarang म्योइ अमा हेरोइन पाउडर गा कोनना बिष्णुपुर डिस्ट्रिक्ट के फगवाकचाउ इखाई बाजार चेक पॉइंट दगे फाबंगम ख्रे हाइरे फारबा म्योइ अदुदे हिरिली काइहिरी चही हुंफुमंगा कांगपोकपी डिस्ट्रिक्ट के मयांगखांग खुनौदगिने मंगोंदगे चौराकना ग्राम मरफुतरा मरी मुक्की ओइगदबा हेरोइन पाउडर हापतुना पुरकपा सापोन केफ निपानगा लोइनना फागत पंगमखि हाइरे अमरोमदा थासिगे तरा निपानदा मणिपुर पुलिस के कांगबु अमना हेरोइन पाउडर गा कोनना मियोइ अमा इम्फाल वेस्ट के सेकमाई पुलिस स्टेशन के मनोंग चना लैबा टेंगडोंगयान एरिया दगे फाबा ngamkhre हाइरे फारबा म्योइ अदुदे मोहम्मद अजमीर हुसैन चही 38 जुरेबाम डिस्ट्रिक्ट के चिंगडोंग लैकाई दगिने मंगोंदगे हेरोइन नंबर 4 ग्राम चहुंगा तरा फागतपा ngamle हाइरे लेबाक सिन थुंग नाथासिगे तांग तरा मंगादगी हौदुना चथरकलिबा MJN रेगा बचाव संग्रामगे सरुख अमा ओइना विलेज लेवल आउटरीच एंड मास कंटेक्ट प्रोग्रामगे प्रोटेस्ट कैंपेन अमा ओइना कुंबी असेंबली कंस्टिट्युएंसीगे मनुंग चन्ना लैबा वांगु अहलोप चिथेक लेकाई कम्युनिटी हॉल दा पांगथोखरे कुंबी ब्लॉक कांग्रेस कमिटी KBCC ना सिंधुना पांगथोखिबा प्रोटेस्ट कैंपेन गे थौरम अदुदा रेस्टोर MJN रेगा रेस्टोर डिग्निटी रेस्टोर राइट हाइबा पांडमदा चथखिबा प्रोटेस्ट कैंपेन अदुदा AICC नेशनल सेक्रेटरी सु ओइरिबा मणिपुर इंचार्ज क्रिस्टोफर तिलक MPCC गे प्रेसिडेंट के मेघचंद्रा MPCC गे टीचर सेल गे चेयरमैन सु ओइरिबा को-ऑप्टेड मेंबर इंटेंडिंग कैंडिडेट वांगखेम सोवा MPYCC गे प्रेसिडेंट W अनन ओइनाम AC गे एक्स MLA L राधा किशोर डिस्ट्रिक्ट कांग्रेस कमिटी बिष्णुपुर के वर्किंग प्रेसिडेंट सनसम दिनेश कुंबी ब्लॉक कांग्रेस कमिटी के प्रेसिडेंट एन बिमोल लाकदबा इलेक्शन द कुंबी AC दा इंटेंडिंग कैंडिडेट ओइगदौरिबा M मेघचंद्रा मदे अतै मरु ओइबा कयाना सरुख याखे थौरमददा AICC नेशनल सेक्रेटरी सु ओइरिबा मणिपुर इंचार्ज क्रिस्टोफर तिलकना हाइखिबदा MJN रेगा असे सोनिया गांधी ना मपुंग ओइना खुंगंगी नुपी सिंगी ओइबा सेंथुंगी फिबम फगत हन्नबा UPA लैंगाकना हौदोक्लंबने अदुबो BJP ना मसिगी स्कीम असिबो मुथतनबा हाइदुना कन्न होनरे हाइरिबा स्कीम असिना मुटख्रबदे मसिदा यामना सोकदबा से नुपी ओइबी सिंगदनी हाइबा वाफम सिंग फोंदोखे अमरोमदा MPCC गे प्रेसिडेंट के मेघचंद्रना फोंदोखिबदा MJN रेगा असे कुमजाली सिंह अनि मंगादा मतम अदुगे INC ना लुचिंगबा UPA लेंगा के प्राइम मिनिस्टर डॉक्टर मनमोहन सिंह ना खुंगंग चौखत हन्नबा मदे नुपी सिंगी सेमिटलोन फगतनबा हाइदुना चही अमदा नुमित चामने थबक पीनबा हौदोक्लमखिबने अदुबो हौजिक पालिबा NDA लेंगाक असिना हंदक्ता विकसित भारत गारंटी फॉर रोजगार एंड आजीविका मिशन ग्रामीण एक्शन एक 2025 VBG रामजे हाइदुना मिंग ओंथोकपदा नतना मियामना मसिगी कानबा खुदोंग चाबा कया फंगलंबा असिसो अदुगी मांगखिबा याबगी अकीबा लेरकले हाइरिबा डेमोक्रेसी चटपा लेबाक असिगी मियामना लौरिबा लाउरिबा खोलाउ ताबिद्रबदे लाकदबा मिखल ददे मखोइबु लौथोकपा हाइबा असे मियामना लेपकदबनी हाइके
Miami Kolau Tau Mitrabadi, democracy Hyperlebax the Hyperlebax the Miami Kolau Tagabadi. Miami Kolau Tagabadi. Saurama Malin, PTPC is the democracy secretary, Miami Kolau Tagaba Sakara to be Matanga the election of the local. Masini democracy secretary, Yani Kumea. Maramatuna, democracy, one comprehensive. India से democracy चटपनी लो लेवल लेवल लो जो कोई ना पार्टी को मोंग तो तौरे मियांगी कोलाउ से सही बना की इलेक्शन तो वो तो मियांगी कोलाउ ताद्रमा उन्हें को मतलब की ताम नदी लोगों पाए से democracy की बचत नहीं को अदुगी बचत से प्रजा ने लेको तो बुद्धि थी अदुनो मधुगी बचत से मतलब लाख पद्धति फंड्रा बलेगा अफाबू अफाबने हाइलो कमद्रबा फत्तबा वाखल दे खलबा मीगी होलाउ मीगी वाकतपू ताबीद्रबा अदि बलेबा बीजेपी मियांगी पुसी कंद्रबा मियांगी लन कंद्रबा लोदमा ओ हाइलो सिंगा त्रबदी मथंग को खसी मियांग सपोर्ट तो बिरो हाइलो साइड G+2 structure amadi yoga floor yauraba gym facility ama ngarang Rims ki gym khana da hangdokre anoba gym facility adu Rims ki Director Professor G Sunil Kumar na honabi matung inna ribbon kaktuna sangakhi thauramada da Rims ki Medical Superintendent Professor and Sanjeev amade Rims Academics ke din Professor L Rajesu Sarukyakhi Nauna Sangakraba Gym Asida Anoba Makalge Fitness Equipment Sing Tamle Masina Rims ke Medical Students Faculty Member amade Staff Singda Gym Sanaduna Hakjang Fana Lainaba Honabada Chauna Kudong Chaba Piragani Haide Statehood Funkibage Ningsing Thoramge Kanglaicha Singi Mafam Dade Ning Tamba Malhanba Achoban Namthaki Langni Iraicha Singna Namthaki Lang Asigi Mayokta Leibiu Haina Aina Tinkraba Lalholuf People's Revolutionary Parties of Kanglai Park Pripake Charge DFUs Publicity and Propaganda in Charge Leipak Ngakpa Luangna Thadorakpa Cherol Amana Fungdorakle Cherol Asina Makha Tarduna Iramdam Kanglai Park Chahi Lising Ani Henbage Ning Tamba Puari Lejaduna Kanagi So Mikha Polaktaba Isana Iromdom Lengak Chaduna Maning Makha Tamna Palakpa Laipak Ama Oiraki Haibase Puari Ge Haukiba Thodok Sing Natakle Amade Chahi Khara British Ke Protectorate State Oina Lairabasu Kumsing Lising Amaga Chama Pani Futaret Ki August Taramari India dagi Nong Mahana Ning Tamba Leibak Amage Takta Amok Hanjulakiba Kanglai Pakna Kaidong Nungda India gi Saruk Ama Oirakide Kumja Lising Amaga Chama Panimfuma Pangi September Kunma Thoida Iramdam Kanglai Pak ke Matam Aduge Ningtho Voda Chandrabu Silongda Kauraga Namduna Masage Kuyak Pihanduna India gi Kuban Nungda Paisilaba Matungda Hanthaba Thakta Thamduna Matam Sangna Part C State Matungdana Union Territory Oina Occupy Tauduna Thamlaga Chief Commissioner Amana Lengak Halaba Matung Kumja Lising Amaga Chamapan Humfutara Nithoige January Kunma Thoida India gi State Amo Oina Amok Lausin Kibani Maramaduna Kumsing Lising Amaga Chamapan Humfutara Nithoi Dagi Ngasi Fauba State Lengakna Leptana Pangthoktuna Lakpa Kanglai Park na Statehood Funkibage Ningsing Thoram Ase Kanglai Cha Singi Mafam Dade Ning Tamba Malhanba Achoba Namthaki Lang Amane Irei Cha Singna Namthaki Lang Asigi Mayokta Leibio Loinana Thoram Ase Saruk Yafam Thokte Haibasini British na Thamlamba Loi Lenga ke Liklam Chad Chetna Thagon Nariba India Gumba Loi Lenga Nanamfu Hafuda Maning Tamba Apik Palebak Singbu Lausillaga Loilamge Khubam Nungda Thamlaba Matung Mikha Polaba Laibak Singaduge Miyamge Fangfam Thokpa Hak Sing Fanghandana Namsenduna Thamli Masigi Mayek Laraba Kudamde Maning Makha Tamna Asiatic Sovereign State Oina Leiramba Kanglai Pakpo Namduna India gi Fiban Nungda Tinsin Kraba Matungda Laibak Asige Langlaba Puarige Thak Adu Ikai Kumnaduna
Kanglaicha Singidamak Pifam Tokpa Mafam Pibagi Mahuta Kanglai Puari ge Nad Kunai Amadi Leisem Longe Thak Adu Pumut Mutat Naba Leptana Honarakliba Sini Amaromdana India ge Makhal Kayagi Aronba Lalongna Kanglaicha Singi Thamoida Matam Amada Iramdam Ase Asiatic Sovereign Kingdom Ama Oina Leijarami Haiba Fauba Kauhalakle Asigumba Wafam Singase India Mapunglam amasung lamdam asigi anekpa scholars sing thadokuna lana puwari ihalaga kanglai pakpu yelhongai dege imperialist India ga tatna thanaba yadana saruk ama oina utnaba honare lining lambi nat ki oiba saktam mingo thago jagoi isei fijet chakchet wangang sangang lamchat sajat amade atai hiram kayada mitof India singi matau tamhanduna Maduna lemjabani khalan bak ngamlakle isagi amade irai paki oiba khibikpu yamna thak nemba lemjaningai oidabagum khalalakle isagi saktam ngakpada chingnaba pokhalle sunombagi hainabi manghalakle pothok puthokpada tanthali hairiba thawong asimak loi lengak Indiana kanglaicha singi mafamda chathaduna lakle loinana kanglaicha oibage punshirol amade saktam ado Hinghandanaba honabaga loinana India oina machat khakta hinghanaba honabage machat adu ngasima kunai asida putharakliba asina mayek senglaba khudam amane masigumba India ge makhal mathel ge lalong singa sina kanglaicha singge mayokta chotharakliba mapungfana mikha polhanba ngamdabadage hakthengna amade nakoinana landarakpagi thabak ngasisu makhata na chotharakle Kanglaicha singbu loilam sandokpa India ge nat amadi laisem lon ge manungda pusinduna mikha ponba leibake miyamni haina uhalabaso kanglai miyamna ngasi fauba mikha ponba punsirol ge mayokta khongfam chetna leple amade pripak nasu masige mayokta hanba leitana ningtam yawol ihoge hanba leitaba paujel piduna iraicha singa kusamnaduna chatminakigani hairiba Indiana Democracy gi mingda sizinariba fijang asina khankibadagi asengba democracy amade electoral politics ke saktam mayek sengna uwa ngamdabana miyamgi mihod khanbagi mingda electoral politics asida lamdam asigi miyoi pumnamak naha ahal amade nupi angang khaktana makhoigi amata ngairaba hingnabagi tunglam chatni khanna ngaunarakle loinana Oiroidaba amada mangfaunaroidaba manglan asina maram oiraga ngasidi India ge electoral politics na sumhat yai thakraba kanglaicha singna mamang thakta gi amukta oikhidriba moongda machin manau mapa macha mache machal amade mama macha masak khangnaраktaba amade funa chainaba yauna hana sunabagi thabak kaya mikhal gi mingda chatharakle amade Chapchara amagidamak miyamgi mamal yamlaba chahi mangagi hak yonthokle hairiba mikhalge mingda iraibake nauriba naha kayada makhal kayage mayai kaba chunjak pizaduna hanadagi mayai kaba chunjake ichau thoktuna leiraba iramdam asida anauba ichau amamok nauna thokhale maru oina Indiana kanglai pakpu lausen kraba batungda mikhal kaya pangthokre adubo Miyamgi punsida mikhal asina kari ahongba puraklabage ningtambage asengba mahau likla amatang oirabasu fanghanba ngamlabra masidi mairan bina mairida tongsinbagumbane maramaduna state lengakna pangthokadawriba kanglai pakna statehood fangkibage yankai mari suba ningsing thoram ase kanglaicha singgi mafamda yemong nabagum thokle hairiba ningsing thoram asida kanglai miyamna ngasige mayokta leiduna saruk yabiganu hainasu cherol asina makha tarakle Imphal gi Khumal Lampak Sport Complex cha pangthokpa
Humfumapan Suba National Schools Games 2026 ta saruk yanabagidamagta lakiba mapal lamdagi sanaroi singda kulai paiba singna National Highway da pung anirom thattuna thamkibaga loinana aki akhang pokhan khibage thawong ado akan mamuong da condemn tawi haina All Manipur Students Union MSU gi Publicity and Information gi Assistant Secretary ngangom nihenna thadorakpa cherol amana fongdorakle Cherol asina makha tarduna Rajasthan dagi Imphal sanaba lakiba mahiroi sing amade official singda khulai paiba kangbu kharana highway singda thattuna pung anirom thamkiba amadi aki akhang pokhan kibagi thawong asina takli madude lamdam asida thamliba president rule asi mapung fana fail oire takpani hairiba icham chamna National School Games ki damakta saruk yaba lakiba mahiroi sing amadi official singda Chathakiba extortion ge thawong adu leibaka sigi miyamna yaningdaba utfam thokpane makhoina chatharakiba thawong aduna lamdam asigi highway singda hojeksu makha tana khulai paiba singna phongna thabak tawri haibasi mayek senglakpada natana National Highway sing asi hojeksu micham miyam asi safe oidri haiba takli hairiba khulai paiba singna chatharakiba thawong asi PR lenga ki security ge awatpa madi asoibani haina logani Masigumba thawong asi makha tana chatharaklaba tarabade makhal makha kayagi khongjang changsilagani haina su cherol asina makha tarakle Aroibada maru pawman pizare Security Force की कांगुना कांगपोक्ति district के कैथल मानबी पुलिस स्टेशन के मनों चैनल लाइबा वाइनम अमदे आइजिड्रांग के ट्रिम सांग दे ngarang yam laba kusukulai kya fagat pangam khur haire amade Security Force Forest Department and AB amade Deputy Magistrate yauna apunba kangbu amana ngarang Churachandpur district ke Sangai Court Police Station Konba Dampi area da Tharamba Popi Pambi Singh Yanthatuna Mangan Kre Haire Hojik Fawbagi oina di ISCOM News na pizaba Manipuri pau matang as talushin jare meng tabiri punamakpu amukahanna krumjare